मणिपुर खत्ता की बात है मणिपुर ये लोग मी तंपाक लगिबा कनो मेइतei खंदे पांग खंदे अमा खंदे की बात नते मयामा अखोगी हजिकी नारोन सिंग खंगदबा सिनदबा वही मयामा अखोई मांगहलक्पगुम तौरेबा असिबी अचुंबनी अदो असिगुंबा पोटसिबी आई इसा इसागी यमदगी हौदोकदबनी मसी अखोगी हजिक लगिबा ममा मपा मपी मपा ओइबा सिंगदना अंगांग सिंगा ताकीगदबनी तंबीगदबनी मसीगी असोइबनी मसीगी ममा मपा मपी मपा ओइबदुना मचा सिंदुगा हौरइबा नारोन सिंगसिदा ताकी तंबीदबदगी पांगन खत्ते येंगलोइसी अखोइगे समाज अखोइगे सोसाइटी दा ngasi honga iba mola iba mayam se manipur gi mioi ba singda manipur gi hingmin na diba phurupsa singda punna yengmin se madam di ngasi gi society da pangan dress honga e hana ga manadre ko sidai da akhoi na pangan dress hong ba se si uba ga loina na manipur samaj da iram dang is phise chakcha da kaya mangjare I hai ba si whole manipur oina yengse madam di ngasi atopa jati se isam samna hekta laimina ba jati ama to panjara ge ata yam kan sing tha jarab so meitei isili naw singe ngasi ge hogat lag iba ngaharwan sin set liba phiset iram dang ge phiset kaya mu set ni ge ne westernization gi posi phajana la abani manipur da lon da mu ka yengse ai khoi ngasi ge hogat liba satra satri habiti bia phaw da haida si sida sumang thelongi artha khangba isa inau kayam yaurage ne meitei ni hairaga su same to same pangan da su adugi mami ne tar se yana kha lukha ge artha khangba meitei isa isu kaya yaurage ne si aduna ai khoi da nga sai tangona haibiram da art si amna mathau tai haiba se ai nga si ai ge art ne ai ne hijab tawjariba ai na ai ge hakchang gi saruk sing bu khumna na hotna jaribse adubo aina phese se phese si mayam so usage ba ai manipuri imadun se lamba phise ne ba in se lise aina masita fongdokpirammu se ai khoi ge islam lining sat pa singe islam dharma sat pa singe art se parda system se aduki matik art ni khoi da thamoi dagi phawrok ba defense tawna ba mioi bagi kalak pa mi hauba ikai ba hai ba posing sidagi control tawna ba defense tawna ba gi damakta pirak pa thamoi gi khudol amani aina mapan thong do uthok chari ba phise la se culture ni adu bo art amadi culture ani si iroina na chat ba sing se ai khoina manipur ima gi saktam dagi mayeng tahan ba natte yokhat pani sumna gi ko phum ba khat khai na mani mamang gi ima sing matam ju gi meitei ima sing ai ji parda se akhoi na khale imung jai thok ta du ta parda ne na parda hai bi hakchang gi ku pham thok pa saruk sing mioi bu izat tawba isa gi izat hangat na bai damakta mi bu izat ai gi isa gi izat hangat na bai damakta mi bu izat tawba adumba phiset adubu parda ni aduna matam adu gi meitei ima sing na hidon ching khalam ba khwangset laklam ba parda suni pangan suni parda ge wahan thok yam bana ai matam lojadoroi mayam gi sigi khallaga aduna aina haijaninge ngasi gi pangan phattare haibase ai khoi pangan yauri ba singna masi bu phajana section na poraga pangan phanaba lakna si pangan phanaba message pc aduga leibaki ngaklon da ai khoi na haining ba amana pangan matam duge pangan singi thauna matam duge pangan singi losing matam duge pangan singi imale ba ko nungsiba ngasi gi pangan da adugi iseliye maram aduna leibak ngaklo da leibak ngak pada leibaki aso pham thon pu bada matam du gi ning thawna piram ba pangan gi dai to do ngasi gi pangan de pibi yo matam du gi irai bak nuksiba mamal leiba awang ba wakhan khan ba adugum pa pangan pok na bagi jamakta leibaki dai to leiba department singda leibaki dai to leiba thabak singda pangan singu masak khangbi raga singtha na bi yo hai wa pham do ai thamjeri ngasi gi award singda aina haijaning ba mana award asi mangal amani mangal adubo loi khidana ba mut khidana ba piri pe award ase thau haibani charge tawbani
maram aduna award asibu ikai khumnana lawbibaga loinana award asigi magun ngakna ngasigi awardee singna masagi thabak singda hanba leitana hena quality leiba thabak tawbiraknabagi damakta aina awardee singi mafamda pukning thagatpaga loinana adugi appeal dumasu tawjari aduga haibu organization ama ko nasu matam supada manipurgi history puari ama khunai sigi makok thongba singi puari ma sembada amadi khunai sigi thawram kaya kaya da kari kari thawdang lokhi haiba puari ma sengwatpada asobu daita hena lowa ngamhan bisino haiba wafamdu thamjabaga loinana ai wanga wa matang sida tension jari yam chumi ekhagi pangangi ma amana haihi ba humdo ai 100% ai support tawjari adum joraga hojikki matam haibri 21st century sina phanayam changhala ba matam sida physics subject ta ohong bakya ma lakhe si lebak punamakani aduga chahi tara kun mamangda taronda thabak nataga chalamda poching hojik chatre adumaina mataw la chalamda poching hojik chataba adumaina firon chaklon chindasu chatpa chataba hainama maina lei habidi aina hairing sina ekhogi nat keiba visual leteng punamak se asi punamak tungoineram laga kauthok komlaga ekhogi mapan gi western gi culture da hainabi oi khrasi on khrasi haiba adumak nate sai matang sida ina haijening badi khogi ngasi yengo karingba party ama natraga any foundation kakki natragana any company amagi natragana luhong khongdong bagi ama party bo hairo adu matam duga ngai haiba western gi phizol se asigi mateng na ikhoi lawdaba yate aduna phije saket haidu sidi matang matam phirong gi makha poli ikhoi gi nat ki phizol se mafam punamakta matam punamakta seta yade magisu karamba humda karamba thawramda kadaida kamdauna sinagani haibam sulai aduna khage hojikti nongmon gi chakolaini lebak singse magi leiba lebak singse ga leiba mai jati group mayam se group kangup mayam se mai identity masaga dum leijai ado ngasi gi hendanaba ngasi gi taibang pan sida hendanaba gi pungsi maying si pungsi don pungsi siga landi sida ni lebak amam ko tha yona khe hainaribni hajik AI amuk pholaktana mongi asiga ni ki hingan ba yare ado ngasi si awon bani ba si awon ba se lai se matam na purak awon bani masigai siga akhoi kanamatana phai phate nataga ka to ba yade adu ko awon ba se afaba ndo on gadabni phatta bonda on ba yade awon ba do ngasi anoba awon ba malai haidana madu awon baduna laak matungda ekhoi samaj tan praga miyai bada manghan ba yaba chindhan ba jaba adugumba thabak di tausi haiba nate tayeng panja tawus tawde afaba ronda maige rom dupot changkhel laga ngagi awon da laak pa ngakani aduga haina ba malai culture haibse ko culture haibse hong banai haibdi ekhoi pungong hongbo nate ko ado hong banai daba culture se asiba culture ni haina su oda singna taki ko aina dum tajabada aduna chumi hojik makhai tampak de manipur khakta gi banate manipur yelo mi tampak ta lagiba kaino meitei khangde pang khangde ama khangde ki wata nate mayama khogi hajiki naron chingna khangdaba sinadaba wahi mayama khoi manghallak pagum tawreba asidi achumbani ado asi gumba pochidi ai isa gi yemdagi hawdokadabani ado masi ekhoi hajik legiba mama mapa mapi mapa oiba singduna angang singda taki gadami tambi gadabani masigi asoibani masigi mama mapa mapi mapa oibaduna masa singduga hawleiba naron singsida taki tambi dabadagi sai khangak di bani nongmagi suman kaino thelong kaino yana kha yangun karino hai hiba singdo
ado asi punamase akhoi isada leire do culture actually culture ni leidiri magi mafumda aduga fiye chaket haibesidi mafam matam amadi thabak tharam ni makha poli seningba ai kana kana set to yai kesu kai de na thamjage. Thank you ma'am.